ꯃꯦꯝꯊꯣꯏ ꯃꯥꯂꯦꯝꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯧꯔꯛꯏꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯣꯏꯍꯟꯅꯤꯡꯉꯤꯗ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯊꯥꯕ ꯇꯥꯏꯃꯤꯡꯗꯅꯤ ꯃꯥꯂꯦꯝ ꯉꯁꯥꯏ ꯂꯦꯇꯔꯗꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯦꯝꯊꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯦꯇꯔꯗꯣ ꯄꯨꯊꯣꯔꯛꯑꯒ ꯄꯤ ꯃꯥꯂꯦꯝ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇ ꯊꯥꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯑꯣꯏꯔꯝꯅꯤꯅ ꯃꯦꯝꯊꯣꯏ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯅꯪ ꯈꯔ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯀꯣ ꯃꯥꯂꯦꯝ ꯑꯩ ꯑꯝꯇ ꯍꯩꯅꯗꯦꯀꯣ ꯍꯣꯏꯅꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯌꯥꯁꯜꯂꯒ ꯌꯦꯡꯁꯤꯔꯣ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ ꯂꯥꯏꯔꯤꯛꯁꯨ ꯗꯝ ꯍꯩ ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ ꯇꯥꯅꯤꯡꯗꯕ ꯋꯥ ꯚꯦꯟ ꯇꯥꯔꯛꯏ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯅꯔꯦ ꯃꯦꯝꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯅꯣꯛꯅꯤꯡꯕꯣꯏ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯋꯥꯈꯜꯗꯣ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯚꯥꯔꯠꯇ ꯍꯥꯏ ꯚꯥꯔꯠ ꯃꯦꯝꯊꯣꯏꯅ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤꯀꯣ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯣꯝꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯈꯔ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯂꯦꯇꯔꯒ ꯁꯠ ꯄꯤꯁꯜꯂꯤ ꯅꯣꯏꯁꯨ ꯑꯩꯗꯤ ꯀꯩꯀꯩꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯑꯣ ꯑꯩꯗꯤ ꯍꯥꯏꯖꯕꯅꯦ ꯇꯣꯝꯁꯤꯅ ꯌꯥꯗ꯭ꯔꯤꯕ ꯂꯦꯇꯔ ꯑꯣꯏꯅ ꯄꯤꯒꯦꯅ ꯏꯁ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯍꯦꯛ ꯂꯥꯛꯂꯗꯅ ꯇꯣꯝꯗꯤ ꯏꯀꯥꯏꯕ ꯊꯤꯒꯜꯂꯤ ꯃꯦꯝꯊꯣꯏꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯇꯣꯝꯗꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃꯇ ꯇ꯭ꯌꯨꯁꯟ ꯂꯦꯞꯇꯕ ꯇꯣꯝꯅ ꯂꯥꯛꯈꯤꯗꯕꯒꯤ ꯑꯣꯖꯥ ꯇꯣꯝꯆꯧꯅ ꯅꯣꯡꯃꯒꯤ ꯍꯪꯕ ꯂꯦꯞꯂꯝꯗꯦ ꯚꯥꯔꯠ ꯇꯣꯝꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇ꯭ꯌꯨꯁꯟ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯁꯥꯔ ꯃꯁꯥ ꯉꯝꯗꯕꯅꯤ ꯀꯌꯥꯝ ꯀꯟꯅꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯁꯥꯔ ꯃꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯣ ꯐꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯨꯡꯗ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯕ ꯑꯉꯥꯡꯅꯤꯅꯦ ꯃꯦꯝꯊꯣꯏ ꯃꯥꯂꯦꯝ ꯌꯦꯡꯅꯩ ꯚꯥꯔꯠꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯉꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ 9 ꯍꯧꯈ꯭ꯔꯦ ꯑꯣꯖꯥꯅ ꯄꯔꯥ ꯀꯟꯅ ꯇꯥꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅ ꯑꯣꯖꯥꯕꯨ ꯍꯪꯉꯛꯏ ꯀꯅꯥꯅꯣ ꯂꯥꯛꯂꯤꯁꯤꯅ ꯅꯈꯣꯏ ꯂꯥꯡꯉꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯊꯣꯛꯈꯤ ꯀꯅꯥ ꯑꯣꯖꯥ ꯑꯩ ꯇꯣꯝꯆꯧꯒꯤ ꯃꯃꯥꯅꯤ ꯑꯣ ꯑꯩꯁꯨ ꯇꯣꯝꯗꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅ ꯑꯉꯥꯡꯁꯤꯡꯗ ꯍꯪꯉꯝꯃꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 9 ꯁꯨꯖꯜꯂꯛꯂꯦ ꯆꯥꯎ ꯊꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯇꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯇꯦ ꯑꯣꯖꯥꯅꯒ ꯂꯝ ꯍꯦꯟꯕꯒꯤ ꯉꯥꯡꯗꯅꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖꯥ ꯁꯅꯥꯒ ꯑꯣꯖꯥꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯦꯝꯊꯣꯏꯒ ꯃꯥꯂꯦꯝꯒꯁꯨ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯝꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯚꯥꯔꯠꯀ ꯃꯥꯂꯦꯝꯒꯅ ꯃꯦꯝꯊꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯦꯝꯊꯣꯏ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯇꯣꯝꯒꯤ ꯈꯜꯂꯒ ꯃꯇꯝ ꯈꯔ ꯌꯥꯕꯤꯔꯣꯕ ꯚꯥꯔꯠ ꯑꯁꯦꯡꯕꯅꯦ ꯃꯦꯝꯊꯣꯏ ꯇꯣꯝꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯒꯟꯕꯅꯦ ꯏꯀꯥꯏ ꯊꯤꯡꯒꯟꯕꯅꯦ ꯑꯝꯇ ꯌꯥꯔꯣꯃꯦ ꯑꯁ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 ꯀꯥꯗ ꯉꯥꯏꯔꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯣꯝꯅ ꯏꯀꯥꯏꯕꯗꯒꯤ ꯃꯍꯩ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯈꯪꯅꯔꯦꯅ ꯀꯣꯏꯕ ꯆꯠꯇꯧꯁꯨ ꯅꯠꯇꯦ ꯑꯗꯨꯅꯦ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯍꯥꯏꯌꯣ ꯀꯩꯝꯇ ꯌꯦꯜꯂꯍꯜꯂꯣꯏꯁꯦ ꯇꯣꯝꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯨꯡꯁꯤꯕ ꯁꯥꯁꯟꯅꯔꯣ ꯃꯇꯝ ꯈꯔ ꯀꯣꯆꯤꯡ ꯂꯣꯏꯕꯒ ꯑꯗꯨꯝ ꯂꯥꯞꯅꯈ꯭ꯔꯗꯧꯁꯤꯕꯨ ꯃꯥꯂꯦꯝꯒ ꯚꯥꯔꯠꯀꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯝꯊꯣꯏꯗ ꯁꯨꯝ ꯇꯛꯂꯝꯃꯤ ꯃꯦꯝꯊꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯍꯣꯏꯗ ꯄꯥꯝꯃꯨꯏ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯥꯁꯤꯟꯅꯕꯒꯦ ꯑꯗꯣ ꯌꯥꯝ ꯍꯦꯟꯖꯟꯅꯕꯗꯤ ꯑꯩ ꯇꯜꯂꯤꯀꯣ ꯑꯗꯨꯗꯒꯤ ꯚꯥꯔꯠꯅ ꯇꯣꯝꯗ ꯍꯥꯏꯔꯦ ꯇꯣꯝ ꯌꯥꯔꯕꯅꯦ ꯀꯩꯕꯨꯅꯣ ꯑꯣ ꯅꯪꯒꯤ ꯄ꯭ꯔꯣꯄꯣꯁꯇꯣ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯕꯅꯦꯕ ꯃꯦꯝꯊꯣꯏꯅ ꯇꯣꯝ ꯐꯝꯂꯝꯕꯗꯒꯤ ꯐꯟ ꯆꯣꯡꯈꯠꯂꯛꯏ ꯑꯁꯦꯡꯕ ꯑꯁ ꯑꯩꯕꯨ ꯌꯥꯝ ꯑꯣꯏꯗꯕ ꯉꯥꯡꯕꯗꯧꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯗꯒꯤ ꯐꯔꯦ ꯚꯥꯏ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯀꯣꯆꯤꯡ ꯂꯥꯛꯎꯀꯣ ꯂꯥꯛꯀꯅꯤ ꯚꯥꯏ ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯂꯔꯣꯏ ꯑꯁ ꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯃꯃꯥꯏꯀꯥꯁꯦ ꯌꯥꯝ ꯀꯜꯂꯛꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯇꯅ ꯇꯣꯝꯅ ꯚꯥꯔꯠꯄꯨ ꯊꯤꯟꯗꯣꯔꯛꯏ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯅ ꯇꯣꯝꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤꯗꯤ ꯀꯥ ꯍꯦꯟꯅ ꯁꯥꯟꯅꯗꯦ ꯎꯅꯔꯁꯨ ꯆꯤꯊꯤꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯊꯤ ꯄꯤꯅꯩ ꯍꯥꯏꯕ ꯌꯥꯏ
Chithi adugi waronduda memthoina asumna hairammi. Tom, lairik kana pasi ko. Nang ngongodra ahingi pung ama fawa. Adum lairik pasi. Asumna haibada Tom yamna harauzai. Memthoina haiba induna Tom de adum lairik parami. Tom gi mataududa mama mapa su harauzai. Tom yamna phaba angangi. Kumhai harau yaujade. Magi haibabu memthoiga lairikani magi ni khanjabasi. Adubu memthoidi haijabagi wani. Magi hanagi tawfam thokpa adum tawraga leithoi. Matamna kanabu sungaibide. Class 10 gi metric exam routine laukthorei. Tomga memthoiga coaching halam inai. Memthoidi khongna sum chatli. Tomna tamna tapna thawi. Memthoi exam gi lari kayam parage. Letter da hairak lage. Hoi ado lari kanna pau ko. Hoi ba nang dum adum pa. Asumna numit khudingi Tom amadi memthoi adum coaching chatminai halakminai. Tom na cycle thawi aduga memthoi na tongi. Tom di memthoi gi asada hotnaba lepamde. Tom na exam gi card ka pochai kharaga memthoi gi gift oina pirami. Tuition su loikre chithi su toina pinadre. Kusing laktrabanina marak tanja sabada chithi pinai. Exam loikre exam haidokpa ngaiba oina amuksu memthoi ga Tomga Thauban gi computer coaching center da computer taminare. Numit khudingi chapminare. Tomna haraujaba nungaijaba pokchai. Adubu memthoina kayam kuina Tombu nushiba sagani. Tomgi senglaba ingtapcharaba matauda memthoisu Tombu nushiba poglapmi. Bosemna lauba class 10 gi exam result out tawre. Tomdi Manipur pumbagi 4th position da lae. Mayam pumnamak haraunare adubu memthoidi 2nd division da pass tawre. Exam hep haidokpaga Tom memthoi hoigi lekai da lai. Adubu memthoidi unaba phanglamde. Barasu 1st division da Malemsu 1st division da loina pass tawrami. Malem hoida Tom chatlami. Malem memthoi do pau phaunaba phangdre. Nang amta moida chapigara. Sithi simatang pipi yo. Hoi ngasidi farak tadau male. Hayeng ayukto aduda ai chatlurage ko. Hoi asi hairam laga chithi du piram laga Tom chatkre. Adubu ahin tumba yakhide. Tom exam haidokpagi haraudana mayamna langiba thongiba singdu Tom thoina changudi. Tomgi wakhanda memthoido mathoi nungairam loidra khanbagi wakhanda ungduna lei. Nongale Malem memthoi hoida lai. Memthoi kada isai saktuna dance tawduna leirami. Malem bema nangna somda dance ka khaidana yam nungaina leirami janine. Asomdana so hanu phau kauri. Se ngarang langamane. Asi haiduna chithi du pisali. Memthoi saukhino ngaubi. Tomna position leplapagi harauri banaiso. Adubu paudi fauna pham leitabagi upai leitabai wane. Malem leina sidi nangna oina henjelairamdana. Asi haiduna makhoi ani punna nokminai. Tomgi sithigi wahi singdu ngasidi nungshiba mayek ngakta oirami. Memthoigi mafamdadi Tomgi mapagi number ni haiduna phone number amasu hapai. Memthoisu masagi phone leitabanina mamadagi lona lokthoi aduga Tomda tawi. Tom, hello. Memthoi, hello. Kari lamno sibo. Tom, yajari khagjare dear. Memthoi, aigi bokenga khangine. Tom, kadobagi khangoi doino. Memthoi, congratulations, my dear. Tom, same to you, dear. Memthoi, same to you ka harkan. Ikaije. Aigidi sum nappaga pass torokpani. Tom, is kai
ꯀꯩꯗꯤꯅꯣ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯋꯥꯡꯉꯤ ꯑꯗꯨꯝ ꯗꯤꯌꯔ ꯑꯩꯒꯤꯗꯤ ꯅꯪꯅ ꯍꯣꯠꯅꯕꯤꯕꯅꯤ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏ ꯈꯟꯒꯅꯣ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯅꯦ ꯃꯦꯝꯊꯣꯏ ꯇꯣꯝꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯇꯣꯝꯕꯨ ꯊꯥꯖꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯌꯥꯝ ꯇꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯦꯝꯊꯣꯏꯒꯤꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯃꯃꯥꯗꯒꯤ ꯇꯣꯝꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝ ꯏꯝꯐꯥꯜꯗ ꯇꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯝꯊꯣꯏꯅ ꯊꯧꯕꯥꯜ ꯐꯦꯟꯁꯤꯌꯔꯗ ꯇꯝꯍꯧꯔꯦ ꯃꯦꯝꯊꯣꯏꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯇꯣꯝꯁꯨ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯐꯣꯟ ꯄꯥꯏꯅꯕꯁꯨ ꯅꯠꯇꯕꯅꯤ나 ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯇꯦꯜꯗꯒꯤ ꯁꯨꯇꯤ ꯊꯥꯕ ꯅꯠꯇꯅ ꯎꯅꯕ ꯐꯪꯉꯝꯗꯦ ꯂꯦꯇꯔꯁꯨ ꯊꯥꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯝꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯃꯦꯝꯊꯣꯏꯒꯤ ꯑꯁꯥꯗ ꯍꯣꯠꯅꯕ ꯂꯦꯞꯄꯝꯗꯦ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯤꯟꯊꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯅꯣꯡ ꯉꯥꯜꯂꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯦꯝꯊꯣꯏ ꯑꯣ ꯇꯥꯔꯦ ꯏꯃꯥ ꯇꯥꯔꯦ ꯑꯍꯤꯡꯁꯤꯃꯁꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯉꯩ ꯃꯦꯝꯊꯣꯏ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯃꯤꯠ ꯎꯏꯁꯤꯟꯈꯤꯗꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯇꯨꯅ ꯀꯣꯔꯣꯡ ꯉꯥꯟꯕꯕꯨ ꯈꯨꯔꯨꯝꯖꯔꯤ ꯂꯤꯟꯊꯣꯏꯁꯨ ꯍꯣꯁꯇꯦꯜꯗ ꯆꯠꯀꯗꯕꯅꯤ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯟꯕꯤꯔꯕꯅꯤ ꯅꯪ ꯇꯞꯅ ꯑꯗꯨꯝ ꯍꯣꯠꯅꯧꯀꯣ ꯏꯕꯦꯝꯃ ꯄꯣꯠ ꯆꯩ ꯀꯥꯎꯗꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯅꯪ ꯅꯊꯟꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯌꯨꯝꯗꯒꯤ ꯁꯨꯝ ꯆꯠꯂꯁꯤꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨ ꯈꯟꯕ ꯌꯥꯗꯦꯀꯣ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯕꯗꯨꯅꯤ ꯏꯃꯥꯒꯤ ꯑꯁꯥꯗꯤ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯍꯣꯠꯅꯒꯅꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯅꯪ ꯏꯃꯥꯒꯤ ꯈꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯊꯃꯣꯏꯕꯨ ꯐꯥꯊꯗꯨꯅ ꯃꯦꯝꯊꯣꯏ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯏ ꯆꯥꯛ ꯇꯣꯛꯑꯗꯨꯅ ꯃꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯌꯦꯡꯁꯤꯟꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯧꯄꯥ ꯔꯣꯃꯦꯟꯅ ꯂꯤꯟꯊꯣꯏꯕꯨ ꯍꯣꯁꯇꯦꯜꯗ ꯊꯤꯟꯕꯤꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯍꯣꯁꯇꯦꯜꯗ ꯂꯩꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯦꯝꯊꯣꯏ ꯃꯊꯟꯇ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯇꯝ ꯆꯨꯞꯄꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯐꯝꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ ꯀꯣꯁꯦꯞꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯣꯝꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯛꯄꯒꯤ ꯄꯥꯎꯅ ꯃꯦꯝꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯅꯈꯤ ꯃꯦꯝꯊꯣꯏꯁꯨ ꯂꯦꯇꯔ 4 ꯆꯠꯇꯨꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯏ ꯃꯦꯝꯊꯣꯏꯗꯤ ꯇꯣꯝꯒꯤꯗꯃꯛ ꯌꯥꯝ ꯍꯔꯥꯎꯖꯩ ꯇꯣꯝꯁꯨ ꯑꯗꯨꯃꯉꯥꯏ ꯃꯦꯝꯊꯣꯏꯒ ꯎꯅꯅꯤꯡꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯦꯝꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ